ECHAO maram OIRAGA AWABA MAYOKNARIBA WANGKHEIMAYUM LEIKAI Tha Nipan KHAKTA NGAIRIBA ANGANG AMA MASHA NGAMLAKTABA Manipur Fire Service ki teamna Mai Pakna evacuate Touraba Matung Dr. da Pukhatkhre Pau asina hai ising thumjinduna leiriba WANGKHEIMAYUM LEIKAI da leiba angang adu MASHA NGAMLAKTABA Dr. gi manakta pubagi tangai phadaba leirabasu ECHAO aduna puthorakpa ngamdre haiduna imung manunggi miyuisingna Manipur Fire Service da emergency call ama taurakhi Pau adu hek phangbaga Manipur Fire Service ki teamna rescue boat ambulance amasung lighting system sizinaduna angang adu mafam adudagi arambai tengolgi matenga loinana Mai Pakna evacuate tauki tungda angang adu chingmairongda leiba angangi specialist Dr. TH Nabachandragi yumda pukhatuna mathau taba layeng chathaki hainasu pau asina makhatari